Hello viewers, welcome back to my channel PK POTHAMINASI KHANGMINASI channel asida ngasisu adom taram noksari amadi ikumno khurumjari loinana miyam gi damakta nongmagi topic amam silasilaga miyam khudol tamjariba PK channel na ngasisu anobu topic amaga miyam da kusina jege ngasigi thamjariba topic asidi mausa thamjaba topic dagi adugi mate yamna khenarani habasima thamjage maramdi ekoina Mamangi matamda ahalaman singna yamna sena thajanaramba aduga hojiki matamdadi kanna phawda khannadraba topic amani ngasi miyamna khudol tamjagdorisi mapungoina sayolamagi manungda siba yaba matamsing haibani aikoina mapungoina siba yaba matam haibasida hamungda yataduna matam kuina phamsenaduna naduna leiraba miyoising ahan amasu nahasin makoising sina siba matamda sigi numisida siba taragadi Sigi pungpham sida sibiyai haibana singba singchigi matangdani miyamna khudol tamjadrisi masi hojik hairoga su thajanadaba kyam legini matam amadadi atugi matak yam thajanaramba maka oiba tare hojikti khanba bod khanadraba topic ni ngasi miyamna tamjadrisi amutang masina kalai phoda khara makhedi sumbor lanba khara yengminasi go aisu sabsana magti khangba leitri tomumpo harise laite thenajara ganda mamangai ahlaman singnaje haipete haibiramba kyam je dumuk tajaba aduga laite thenjara ganda aisu khangning ningsing akduna miyam dang khangminasi habagi wakalonda khudol tamjagadariba topic ni sayol amagi manungda siba yaba matamsing khudol tamjage miyeng taminasi ko Because and subscribe the video, please. Ahan namaktada ngasigi thamjariba topic asiga mari lenana miyamda hana thamjaningba wafam amatang khanganjage madudi aikoina masigi siba yaba matamsing pijaribasi khangogdana kudakta accident na leikidaba natraga khangogdana leikidaba mapangan yam kanna leikidaba kumba yawbasingi oinadi masida manung chande habasi mathamjage mapungoina yam kanna naduna phamsenaduna leiraba miyoisingna siba matamda sigi numisida siba taragadi ekoina sigi pungpham sida siba yai habasingduni ekoina mapungoina thamjadurisi habadi mi amana yamna kanna nabana maram oiduna siba tarabadi numitki matung ina siba yaba pungpham sing adune miyamna khanganjadurisi khudol tamjarage ahanbada nomaijing numitta karigumba sigiba leikidaba thokpa taragadi numit yungba matung pung amaga makhai natragana nongyai gi matam ahing nongyai gi matam sida siba yai haibasima ahalaman singna yamna sena thajanarami mathangda ningthokaba numitta siba taraba haibadi leikidaba taragadi sigi matam sida oiba taragadi haibadi ningthokaba numit organa ayukki numit mangon mayai chalakpa mangon mayai yobu matam haibamalai aduga numit tagadaba pung anirom watingai gi matam natragana nongyai gi matam aduga ahum subada leba kokpa numit sida siba thokpa taragadi ayuk numit mangon mayai yorokpa matam haibama ahalaman singna sumna thambirami aduga numit yungba matung pung ani makhairom natragana numidang pung mapan rom taba matam aswaida sigani habisima mamangai gi ahalamal singna thajanaramba amasung ibiramba wafam duni ngasi miyamda PK channel na latok zaribasi makha satajara koina yumsa ke sanamita siba thogadi ayukki pung tara makhairom taba matam aswaida sab saba mak natragaso pung tara makhairom taba matam aswaigi habini numit yungba matung pung amaga makhai rom taba matam siso siba yai yumsikesa numit kiwina natragana nongan gadaba pungkhai amarom walingai matam siso siba yai haibadi yumsikesa numit sida siba taragadi pung tara makhai ayuki pung tara makhai rom taba aswaigi matam sida amasung numit yungba matung pung ama makhai rom ki matam aswaida su obi yai aduga nongan gadaba pungkhai amarom walingai matam siso obi yai haibani aduga makha samthajarakpo ina yengsi sogol sen numitta siba taragadi natragana leikidaba taragadi numit tagadaba
pung ama makhairom watlingai matam asumna thajanarami aduga sidasu natana numit taraba matam haibidi numit tagadaba pung ama makhairom watlingai matam ama lere aduga numit taraba matam natragana nongyai matung pung ama makhairom gi matam aswaidasu siba yai asumna thajanarami amasung khanarami asumna nomaijing ningthokaba leibak pokpa yumsakisa sogolsel thamjakhraba matungda irai numitki amuk miyamda khudol tamjage khangminasi irai numita leikidaba natragana siba thoklaba taragadi ayukki pung 10:30 taba matam aswaida siba yai hairi natragana numit yungbagi matam amasung numidangi pung 10:30 taba matam aswaida siba yai hairi haibidi irai numikki oina ayukto aragana pung 10:30 fawbagi manungsida aduga numit yungbagi matam pung 12 gi matam aswaida natragana pung 10:30 tabagi matam aswaida siba yai haibisima ahal lamasingna thajanaramaduni khangminasi haibagidamak miyamna khudol tamjaribasi aroibada thangja numitta siba kum thobadi haibadi leikidaba thokpa taragadi ayuk to organa ayuk anganbada ayuk nganta ama numit yungba matung pung 2:30 taba matam aswaida ma aduga numit tagadaba pung 1:30 watlingai gi matam ama natragana numit taba matam aduga numit taraba matung pung 1:30 gi matam ama loinana nongangadaba pung 1:30 watlingai gi matam natragana nongalamdai gi matam sida siba yai sumna ibirami thangjina mikisi kharsangi amukta haijake ayuk ngantada ma numit yungba matung pung 2:30 tagadaba matam aswaida ma numit tagadaba pung 1:30 watlingai gi matam ama natragana numit taba matam haibini numit taraba matung da asu ama leigani haibidi numit tagadaba taraba matung pung 1:30 gi matam aduga nongangadaba pung 1:30 gi watlingai gi matam natragana nongalamdai gi matam sida siba yai asumna Chayolgi amagi manung deriba numit 3 ni sida matam kuina naduna phamsenaduna laba miyoi singna siba yaba matam singasi asini haiduna mamangai gi ahal laman singna thajanaramba ibiramaduni miyamna mutang khangminasi haibagi wakalonda hairiba singasi thajabidaba haibidudi isa isagi mota thambirakanda negative comment nataba positive comment oina miyamna thambirakani haibu wafam thambirakanda adom-adom gi feedback amadi like share loinana subscribe tobadu ngaijari haibu wafam thamjaraga ngasi gi khudol tamjariba topic asi matang aswaida tension jagi punamaku amukasana kurumjari